Da se kadaino ay amukta yengzage kadaino ay su adugi matangda da hogdoksage na leiramine pumnamak semjin sanjin bangaktani tamo dadagi botse kainaba dagi against the lepakpa candidate ki miyoy kharana video se thagalakpa oiramnina ngasai da su wari sanajaramine mi do hauji cyber crime unit na trace tawnaba kana hotnari Tracy nungshit setana una lengdabani tamo ai chawthokna di haibige oiriba mong matawsida tamo handakti vote suka karoi hairamaga Tracy magi ka da changkhirami kelenwa amata khombadi ngamde adubu mabuk manungdadi sawbagi ngamkhai leramde sofa duda makok paidna famtharami kelen su famtharai kelenna da aina haide sitajabiyo Seli masayam sonthana tapna lakpa sarami Seli ipat pathasanaduna tamo kaidabu yaurage Sakhi kaino nangbu nasangamde hairaga kaigi tholaino Romeo Seli tholakpa ubaduda kaino nangna nasasungam de hairaga amu thola isina Seli inaw nupi kelen kaidawre haibano Seli kaino kaidawnarage hairaga Romeo Kelinda masi nupise masi mahagi nupine lamchat naidabine nang da halaga phadawne haiduna Romeo yam sauna Kelinda amuk chongshan badu Selina amuk khamdoktuna as tamo se amta ngai khoba amta ngai bi ko ai khoi Kelina kaidawrage Romeo aigi ijat pu lukmai da hapaga yonba hawjikti kari thoe miyam na aibu phajana ngangna bidredana pumnamak masinu pisina thokan bangaktane irang pambi yu thakpisina thokan bangaktane hairaga Romeo Kelinda khopakna thagi tawbada Selina Romeo gi makhuttu paiduna amuksu khamlami Seli amta tokpiro base Kelin mayam na aibu pau tokpina ba hotnaraga nang nai bu thajabidrese kaigino election mayasida nangonda kalakpa singna nangi mingchat thina ba hotnarakpa oiramgani hairidana Romeo kari aibu karimta khangdabai mongda aisu loina khangine khangaba Seli yare se tokpiro tamo vote mayasida migi mamangda yam phajadi tamo su tokpiro sidi mayam na tawnadaba thabak su nate kaino atai mayam su loina tawnari dudi inaw dang su nate masu langja sano nungai thoksa sano tension mayam sina masu numa khak langthok jarubabo Romeo kari gi tension ha madi kari tawdana kari gi tension laidoiba Kelen ngasi gi thodok se nang nache na haibai nang bu ngak pirabani khangaba ngasi tari sina aroi bo hello matung manawga amuk khana taradi nang yum sida leiba yaroi hairisine yare na sakdo yengdi changkro Kelen su kari su khumlamdana changki adubu changam daida machinduda haipet pairami Seli tamo hayeng meeting lay haidaine thenge tumnaba tawbiro kaisu khanbirunu se Sakhi imau se masa ngamdradi nangbu imau gi manakta tumbiyo yadro mathanta hundo ikaigino Romeo tumdoine ima Seli Romeo da munna yenglami ngasidi Seli mapuroi babusu hanadagi hena nungsirakpagum faurami Romeo na mabu Jackson jaba ubada mapukning penjabagum faurami Tracy pumnamak uduna lairami Tracy lona kapcharami asukoiba matamase mikup asibune aina ngaijarakhiba miyamgi mamangdana aise Tamo Romeo gi nupi atombi Tamo gi mityengdana machanupi Tracy iche Seli gi mafamdana hek pokminaba manaw nupi aduga aina Tamo Romeo bu lona nuksijab adubu handak mapoksimagidi Tamo Romeo se iche Seli khakki uhengani Tracy mapi taithok jarami mathangi numita Seli ngasi gi meeting sina kadai waidano Tamo Romeo mamang lekai gi community hall dani kaino nangna sumaina na sangam dadana leibase yam nuaite horen di doctor la ani aina phone ga loina tawkrabani Seli as kaino Tamo
मीना कैसु तौरे हायरगा अदो मीटिंग दी लोइने यावबु चत्तोय नत्रो रोमियो होय ngamnaba chappa taredana handaki vote sidi mong amani ko sorokase aigi phirang haktani aina CM oiradi aina nangi tholakadaba mayam sidi seli pamjade da aidi aina pambadine tamo Bikram gi mamangda lenaba pame tamo mana aise kayam nungsibiri no khangde hoi aiga maga mari budi leinarae ado aise haujikti yum paledana Ibani gi laibakta asum tho'o na tamlam ledana aduga mana haini khangbra Romeo yam phingna kai haira iba aise ipam na halappa ngairi ne mana lawni ye tamo ibani khaina duna leiba dune mana pami se aidi nupi ni tamo ai maga mari leinarami adubu laibak na di tamamdre aidi imang ani suba su pamjade tamo ga ega saunarakpa yaubada aina ipamda chatrido mana adumna hairakpagini ai mina kalakpena ba thabak tawba pamde Selina hairidu Romeo di adum thazaduna Bikram kaina hayo singjamai kai waidaino ai police ni aga phone ge marin tatkhai doctor ne haidai ne doctor oiraga aduk ludaba paisa pizaraga tamba doctor oirami natraga mabu lairik adum paraga lakpai kok to khara lekha chalo Seli khangde tamo ado bot maya sidadi khatna chainaba tawbino aina ipamda chatpidraga ibani yam nungsinai haibaduda khangalaga adum loireba tamo Romeo nangdi na pamda kaidoba chattoiba yaroi chatpaga ma nupi amta phangdre hairiro ai ngasi I karaktana meeting ga amta chaloi doini yengo Seli as adumaina tawnoba tamo tamo na inakta leiringai mana kaidoba ngamdoinoba haiduna amok Selina Romeo bu themzilami Noma Kelin gi mamasu machanupi gi manakta laklami Kelin ima sidaoina phamo mama natte nangi video ama thagatle haibadubu kamain tawkhrage Kelin moi makai ngangna khrabani aidi yaurudreda mama hoi da he jagoi sabadubu kaidawege adubu mina tawnadaba thabak sunnataba dubo kaisu ikai ningai oide mi asom lamda party tawraga jagoi sari mayam se nungti gi sengdoknaradi Kelin mawa lawde da ima hoine ado noigi ama sati sabi se nai haise chumbro khangde da ima nai na phamungda dom lai bot ki langnari sisu yaude ado thangai sengna mak naraja lomi khangdi ima tasengna nara male nahan ine mai pak pina tambada sibai waga su yam ngangnei haye darana so handakti masinu pise khara luna tawe aduna ai sai tanta propok chai deima hai tawja sanu ne ibungo su mi gi mamangda phajade na toksanari oiramni ne icha ne hena luna tawe haidudi mapam daga chakhaga vote ka mangni na toksanai oiramni kaisu khalunu Kelin vote ki chet badi amta yaude aduga hayeng kara kandadi paithora ani aigi nupa na dada sune hadakti kainom tawe nahan khaiga manade nahan gi video dugi aingondo khupak no thak pwane Kelin gi mama mana ichada aina tawbi mayam siga amasina khame adubudi khangde kadara sengbaradi khangde handak mabudi khara phai handak marakse ado ima siramdai se miyam phai haidaine siramdai dadi hana phatlamdrasu loina phadora I haina bani hana nungsiramdrasu siramdai dadi loina nungsira I haina bani adudi ima masi sidora jalo adubu nang khangdroba sibu siradi phai kaino adu oiradi lairiba lanthum pumnamak nangi oihauredana adusu chumi ima ado aisu siduidi mali ima hai lai khoiramu pumnamak Tracy na taduna leirami aduga somda amuk mana Selida loina tamduna leirami Romeo lakpagi makhon tabada Seli phamungda hipthaduna naheduna leirami Romeo kaidoroge nangbo nasadubu yam ngamdrabo Romeo Seli gi marai bakta paiduna yengbirami
laibok di kaisu tawdena ngasai doctor na su nasada anaba amta leite kaisu tawro hairam daine aduga nangna nasa patta pathari se kaidawrage haibani Sally khangde aise isa yam nungaitre tamo ai kuina tamo gi seba tawbo ngamgadaba mansilaktre kainu nangna hairidubo ngasai doctor dunadi thoidokpa anaba leite hairami dudi aisu khangi tamo tamo hoina nungai khiroyena ai tahandana thamlibado aisu loina khangi tamo haiduna amuk kapsanarami Romeo Celia asengmane aina haise doctor na nangi nasada anaba amta leite hairami mi adu doctor do kaya hitaba male mi hun yengbasu oirom da yengadabado yet rom da oina yenge yare tamo doctor ga matta kobiranu ai sum matam ngaijarage haiduna amuk ison sonjanaduna hairami tanjadu da nupa ama changlaktuna thongjin mayada leplami nupa aduna tamo mayamna somda ngainare hoine laage natai mase masangam dabasida aise hekta changai ne nupa aduna itei ma kayoina ngamdrino phanedi koire itei mana haksangam dena tawraise Romeo khangde kayoina ngamdrino su segna haide Sally khangde isase pangsonda sonde aise ngasi haing khangaroidra khangde nupa aduna kaino da itaima adumna haibinuda tamo singjamairom da Bikram kobo doctor ama leibane aduda yenghalo yam phabane medicine gine Sally Tracy mamit mana chap yungkhatuna pungak ngaktuna yengnarami Sally su ipamadagi phuk hawgalaklami Romeo su Bikram palakpatuda kaidaino yarani aikoi doctor khangnaba yam lei adum yenganni nupa aduna Bikram do yam phai hainai haibani da tamo mayamna hainabada yare chalo ai atopa doctor ama kaukrabane ai tholage leramo hoi tamo thopirao doctor Bikram kaina amta kauraga phuni se Romeo haifet saurap tawna mathanta murum solaga thoki Sally kaino asengba doctor Bikram lerabo haise Tracy aduni ichema tamo siam phingi haiba Sally aina panghai hairaga asengma lei male somdana machi amada Romeo na hojik changa amba nupadu tumina wari sanarami nangna Dr. Bikram haibadu singjamai kadai wai dagino chapchabadi khangde tamo itaima masangam dabagi kokse hairiro aduinate mi thik tauge bot maya sida kanano tamo Romeo kaisubudi tawroida phagi tawbani sum khangning tawbane noina Dr. Bikram hairido ado noi amani chalaga singjamai da adugi doctor do amta thirakera aduga magi leifam du munna amta khangdorakera nupa aduna hoi tamo aisu wakhal tare Romeo vote manung dadi ai sigumba thabak se kaya tawningde vote loibaga khangni ma haina mathanta amuk solami nupa aduna hoi tamo ai horen angang amaga chatminarurage ado vote maya oirasu kaisum kaide gaino sigi thabak dabu vote ka mari leina de da tamo Romeo adudi noi ani dangna di yaroi ahum mari chatluko ado noi se aigi worker ne di khangan baya deko paisa nusa di aina loina extra pini noi gi hairaga Romeo di thokirami nupa adu na khalami kaigino tamo Romeo na magi worker ne khangan gano hairisina tamo sisu yahe masi politician ni ko doctor ko budget pagisu paisa extra pini vote maya sidi no aizani ko candidate ki manak te leibase mathanta amu momon noklami Romeo hoi da laknaba midu angakpa phangna laknarami bor lai khoirambagum mina prik saurami kharana paisa lauba kharana chaba masa masagi demand amamamga laklami mi phanyam tilami Romeo su lak iba mayam du mayok nari ngai ayakta fawba sanglamde somdana Tracy na Sally bu chak inbiduna leirami Tracy su Sally na sanai haiba khangbana nokfet tawduna wadi hauna nganglami Tracy
nabaga yadiko ichema ichemana naraga mina kalak pena bani se chasaloba Seli su kitang hauna naheduna hai ki emta chaning dremi nangna pangpada pakhat pasina sira su kok sido edana kaino Tracy adumna haigano ichema somdana Seli nga ataw badai kaidagi phaniyam di chathokre chak inbiba loiraduna Tracy su thokhirami Romeo Seli gi manakta changlaklami Romeo Seli nangsu mapandaga khara thoktana mayamga mayokna dana leiradi nasado khara khingadaba sum phamungda leiradi yararoi nangbo Seli tamo ai wa amta haijage ba Romeo kaiwano hayune Seli aina isa ngamsalaktrisisu kuisalae aina maram oiduna tamo da su yam yetpire tamo gi vote ki koi chen basu ngamdre aise chayetna bhaibadu thoe matam khara dangdi tamo gi vote loitri phawdi ai ipam de leizaruge tamo Romeo kaige yaroi kaidobei leidoiba adum layu chatpaga yaroi nang kaisu wabiyo haide nang potharaga adum leijau vote kidi aina thokpo tawjage Kelin ga Tracy ga su leiridana ipam chatluge kaina napam da leiraga noigi Bikram duga amuk thengnage hairiro na ha yargo chatpaga sida dum layu Seli aina sum awaba piraga tamoda yam otpiri sidi aina kaisum ta tawbiba su nate tamogi chillaba matam sida Romeo wabi de kaisu nangna adu ubiyo haidiye chaka charabo nangbo tanjadu da Tracy su changlaklami Romeo ha chaka charabo ba Tracy iche se chak chaw haiba yadiye Romeo kaige chatho uyadro Seli isa se chaningba thakningba amta phaude tamo Romeo adu yaroi haiba chaningde na som chadradi kamain tawni nasado som sontarak patabani Tracy ibe chada nache gi chak thira o hayo hojik na se aina chak pijage ngasidi Tracy ga Seli ga ngakna yengnarami Seli su chak khidangari bagi mabuk thanbagi kari su chaningdaba matam su oirami Seli talle tamo ai chaningde haiba isa sisu thok lawe Romeo chaningdaba yaroi thok lauri dudi chamanlaktabagi chakhau sokpa haurakpagi oiramni Tracy chalo haiba nache gi chak purao Tracy hoi tamo Tracy thokhirami somdana Seli matha saduna leirami Romeo ngai hak leiraga AC meeting su laibane Seli adugi loisanaba tawbiroba ai kona tapna chaja horage Romeo yaroi nangse aina hek sena hawdabada nangna thokpa ama hek tawrame vote na hayeng hangchit tang ngairaga nangna naba yabro ima ibel singna su nang naba nungaite na tattana solambane Seli ado tamo handakte kaya ayen doino vote ki wari khara liyoba aidi phamungda sum leirabanina kaisum khangdre Romeo khangde hojik phawgi oinadi mi yam teli mayamna su aina kani na loina hairi tamo ibo chawbagi mi phanayam su aigi da paisinare handak mi phanayam kaina male adudo engonda loina paisela adu nang su haira une sum handakise lupa kaya yensigedo Seli mayamna tawnabado adum taw tamo Tracy su chak puraklami Tracy tamo iche gi chak haibado sida leire Romeo sida thanamo mapanda mauna ha khara lehobane nang su wari watai saba yawjo Tracy hoi tamo Romeo vote maya da na bayade chak se loina ngam sangadabani ko aina inbidoine hairaga Romeo makhut hamdoklaga chak tuga nga ataw budu manduna henjang khara haiduna totlami Tracy pumna maktarami adubu hanna yenglamde amuksu harauri adubu magi aronba mitludagi sinthagiba pirangdudi amuksu mina ukidanaba haiduna taithokchaduna maithongda momon noksanaduna Tracy kadudagi thoklaklami Romeo se neya khatho haiduna Romeo na chaktuga nga atawbaduga totlaga Selida inbinaba tawrami Seli su mapuroibana adumna seba tawbibaduda mamittagi mapi takiba khanghaude mapuroibada munna yengjaduna leirami Romeo nayado adumai katho adi yararoi laungna katho haiba
se chasalo seli mapi tarakpa ubada nang kapiro kai kapino na ha aina sumaina nungtigi iladi naba kaina anabaga amatta changma ngamoidoni seli mapokningda khanjarami nangna aibu asumna luna tawbiramadi aise amukka hena yam nungaina leijaramniko Romeo na seli chak ilibadu may pakpi na urami. May pakpi, Kelin gikada prap changlak lami. Kelin mingsel mamangda kedo na layrami. May pakpi thong tap na hangdurak tu na changlak lami. May pakpi, nang nasida kay dawri, ha? Ama sina asomda chak inadu na layhawri. Kelin, as inaza suno kay dawroge dubo sidoy kuidrabane nong nini mangayre moy na kena bada may pakpi nangwanda di kanana ma sidoy kuidre hariba chak to anirak ni chari se atombi sina su inkrabane amuk nupa sina iledana anirak ni mananga si ayuki chari se anirak masayang kalli kanana sini harino Kelin ngaktuna kaino asing bayro haise may pakpi asing bay ni ne ngasay ay na asomda layringaida atombi siga sanaba warido ay su tahawri ni ne aduga pukham puthoaga thokibadubu pukham do sid hek na lemi nang na pangdana meeting mafam khara pusanna vote khomba khara yawhan taw layringai ama sina chak inbi lehore hayeng vote kar matungdadi nang na tawbi khi mayam se loina kawkhidoini khangaba mana mana laukidoini nangna pangaga dum layo Kelin mana dumaina ka tawradi khangnima may pakpi haujikna kadai chatnaba loishaliba Kelin meeting chattoine ayam sauningida ine aine I karaktana meeting ga amta chatloi nasanaraga hek laini chatloida meeting ga amta phamungda tummaga leike ine dadana hangaga su ai isangam te apta haibiu ko khangnima tummaga leithokeba yam nungai badona chaka inai kaina ai chaka amta charo yengo ngasi tummaga leke Kelin magi famungda phaijup chingkhatuna tummaga leithokre Romeo seli gi kadagi thoklakpada mai pakpi ga thengnarami Romeo ine Kelin lotion horabo mai pakpi madi masangam de na tummaga lehawine pumnamak seli su tarami Romeo kaino ne haisibu mana kai oina ngamdrino mo meeting chase hairaga mai pakpi khangde nang jangaga hangbiruro phamung de hipaubani Romeo as kaino amo ma sunara aba Romeo Kelin gi kada changlak lami Romeo nang na mu kai doraba matang chadana na khalaiduna Kelin khangde isayam nungaiti ngasai uktei chatning thaning ba phau Romeo kai dorage ba do Romeo adum thongjin mapanda leptuna leibaduda Kelin khangde khong si su yam nai isa si su yam chi e soron ba su yam wai Romeo kaidorage ha adudi hospital chasiro ai angang kharada haige hospital chana batausi Kelin fuk launa hogalak lami Kelin tale dudi chatra su yani Romeo yaroine sorhon ba wai haidudi loishalamo ai ine mai pakpi koroke tanjaduda mai pakpi sulak lami Romeo ine Kelin se hospital chatna boloshin biramo ai angang kharada haige ai do horen meeting loiraga lake pung si su thengjale ai su loisalurage mai pakpi ingau ngau na leirami Romeo chatkibaga Kelin matha sarami Kelin ai sukam ngamora harisni ko somdana makhoi nupa worker ani watana dona leirami nupa amana asuk chawkhrabu singjamai sida Dr. Bikram thidoiba amana mo adu doctor do maming yam chatlamoida natrati nga saina phangani amaduna mo Dr. Tambaloida ngairibani adune yam khangnaram kiroi phaudi yam phaubuni mi amaduna mo phauramoi phauradi nga saina phangani
Itay mado, mana suyeng dradi yadrajalo. Aina tamoda haipet haudoobane. Tamo na di vote loiraga haibane. Aduda aina ngasi adum kaurake haikrabane. Khangdi job na dana amuk phangdraga. Paisa extra pini haibudu aishu hoi haiduna laini. Ngako, asi nupasida hangse. Nupaduna changsellaga lambida lakpa amada kainomta hangzageba Dr. Vikram hoigi yumsibu nupaduna Dr. Vikram khangdebo aidi hairaga chatkirami mi thengna bada sum hanglami amta khanglamde kona thangda nupa ama muklaklami kainomta hangzage Dr. Vikram hoigi yumsibu nupaduna medicine doctor dura khara harauna oh mani moyum dubu kadaida adudi swaida nate sidai khara chalaga leibane chumdring chatpiro aduga oida amuk theaga chumdring adudai yeta amuk theaga chumdring chatlaga manga soba oi thangba thongalda sidai sum chatlaga leirak manung yam changbagi mina khangnaramdaba oibasu yai yam nungai jare tamo adudi aikhoi amuk chatlukhige hairaga gari du nupaduna takliba lambi romda thauzelami